पांबाइना लुसिंगबा UNLF की मियोय कुंथ्राग अमदि AR दा सरेंडर तौरबा मतुंग याइथिबी लकोंदा लेबा टेम्पररी कैम्प ता पुरखरे पाव असि कांगलाइपाक की मेरा पावसेदगी लखसबने पांबाइना लुसिंगबा यूनाइटेड नेशनल लिबरेशन फ्रंट UNLF की मियोय कुंथ्राग अमदि म्यांमार की माइकैदगी मणिपुर तमना संगसिलकनबा होनबदा ngana Assam Rifles na pharo matungda khulaiga kunana sangjarakre hairi thodo wasi Technopol Police Station dagi kilometer 9 rom chalaga leiba saibom da thokhibani pawgi likhun amagi matungina hairiba khulai paiba sing ase numit kharani gi mamangdagi hauna Manipur amadi Myanmar gi ngamkhai paringda PDF amadi KNF ki marakta kanna khut thonabadagi Manipur romda changlaknaba honabada phabani hairi pharaba pambaina lusingbu UNLF ki miyoi sing adu Assam Rifles da surrender torwa matungda Technopol Police Station da khusinaraki tungda akanba security ki section thorang makhada miyoi kunthraga mari adu hojik Kaksing district ki yaithibi lakonda leiba temporary camp ta puraktuna thamkhre haina pawgi sources na makha tarakle ningsingba yai madudi mamang sahi ki November 18 da KS pambaina lusingba UNLF की मियोई चातुकरोम सेंटर अमदी स्टेट गवर्नमेंट का यानाबा म पुरक्तुना खुलाई थादोकनबगी याना जेरोलमा साइन तौनदुना लैदेबा ग्रुप अमने तुंगदा पामेना लुसिंगबा UNLF ना लखलगलेबा खोंथांग अदुबु तरामना ओकपोइना मणिपुर गवर्नमेंट ना सिंधुना ममांग सही की दिसंबर अनिदा कंगलादा मणिपुर की चीफ मिनिस्टर एन बीरेन सिंह आयाउना सरुक यादुना पांगथोकपा थौरम अमदा पार्टी असिगी मियोई सिंह तरामना ओखिबसु लैख्रबनी सीदुना लैरमले ngase yupung tere makharom taba matamda Sursanpur police station ki manungchanna B Phaisam Bank hairaba mafam asigi lampa amada naha ama siraga taduna lairamle haire siduna lairamlaba naha asigi maming Henja Kam Kipgen apokpa Paulam Kipgen kawi Sursanpur gi ti lungmon phaidagi ni naha asina siduna lairamba matangda hungrau hapen ama setpa atana phuri lilamde mahangna siduna lairamo phamadu hawai champal jura ama mobile phone ama loinana serens ama su taduna lairame miyoi ase drug ka hena sijinabadagi overdose oidna sibo irongani haina thajanari police na thodok thokhomdagi lokhalaba matungda Sursanpur hospital ki mokta thamkhre loinana case ama restart tawduna tijin homjinbagi thabak makha sa thaba hokre loinana asiba haksang imung manunggi mioi singna loksen khre hairi nupi lalonba nupi manbi kumarjit nomen kaptuna warakre sendong khara khaki nupi ngang singbu lalon pot oina khalaga yaitong khamdong ba mioi singda sanapot ki mongda sanbagi thabak tawba nupi manbi transgender ama koireng na lusingba UNLF na nomen kaptuna warakre aina thingkraba lalolo basina warakraba mioi adu Imphal West district ki manung chanba tagiel khongban maning lekai dagi kumarjit laisram chai kuntragani thoi apokwa saratni mahak nupi manbi ni Bishnupur district ki mafam amada haukiba hingda nomen kaptuna warakri mamangda Kumarjit Paumi Singi Mamangda Pothoki UNLF Mohut Siladuna Pibarel Angomcha Kauba Machin Chatpa Mioi Amana Paumi Singda Hai Lalholo Basina Ningtam Yaol Ihau Sangsinba Horokpatagi Punai Sigi Miyamgi Maru Oina Nupi Singi Kathoktuna Lakli Amadi Thabak Tawragli UNLF na Nupi Singi Dama Asawa Phida ama Piri Adubu Asiguma Nupi Angang Singbo Lalon Pot Amadi Sanapot Oina Khanbagi Thawong Satharamba Asi Yamna Laibak Thibani UNLF na Asiguma Thawong Sing Asi Haksina Lawi Matawsumna Awang Bathakta Nupi Lalon Bagi Thawong Sathabagi Aikoina Kumarjitpu phagatpani Kumarjitna sawu marala ma langjarambanina cherak amadi soitana piragani haina mahangna makha takhi Kumarjitna su mahaki maral sing adu yazaki cherak asida ngasi ayu Imphal West district ki Pasoi police station ki manung chanba Kumbong PSC manakta Kumarjit masak khangdo mioi singna nongmaina kaptuna shohalambani haire